Amara Bangalee Kouba Lup Amana Manipur chatnariba in a line permit Ilp Asi Singnaduna Supreme Court Thangatlakkhiba Wakat amagi paokhum chayol nipan gi manungda piraknaba court asina Manipur leingakta khang-hankhre hiramasigi matangda agency na fonglakpa report amna hai Amara Bangalee Kouba Lup Amana Manipur chatnariba Ilp Asi Singnaduna Supreme Court Wakat ama Thangatlakkhi Wakat aduga mari leinana Manipur leingakta chayol nipan gi manungda paokhum piraknaba ngasi Justice Risikas Roy amasung SBN Vad ke bench amna state government ke council da khang-hankhre hiram asigi matangda kumja English ingani kunithoi ge January tang 3 dasu center amadi Manipur leingakta Supreme Court na notice thaba lekhrabane Manipur Inner Line Permit Guidelines 2019 Singnaduna Amara Bangalee gi Wakat aduda yauba wafamde ILP thamjinba asina Manipur gi non-permanent resident amasung non-local sing changthok changsin tawbada thingbang ngambagi sakti ama state leingakta pidi masina social integration amasung chawkhat thaurangi policy da chauna khurau thangba ama ohele khwaidagi maru oina ILP na sokhaliba ase tourism sector ne Hariba sector ase state ke revenue lakpada khwaidagi chawba amasu oiribane Constitution ke Article 14, 15, 19 amadi 21 yauriba citizen amage fundamental rights kaya amasu ILP na valid tawhandaba natte hainasu Amara Bangalee gi Wakat aduda makhatani yauri haiba wafam agency gi pau asina makhatari